Samir amadi magi marupsing asi naha oibagi hongnasa koiba langba yamna pamjai. Handak chahi sidi Samir amadi magi marupsingga loinana Nainital sanaba plan oina tarami. Magi marup Rabi amadi Nabinna masa masa gi bike putholaga Nainital gi damak khongsalami. Mafam asida sapada moigi punsida ahongba kaya lakadori haibadudi moi khangjaramde. Plan asigi masterpiece oiriba Samir di boot break amadi lightin asi kaya thajaramde. Adubu trip asina magi hanagi thajadaba wakal khudimak honghangadori. Samir amadi magi marup ado trip asigi nini subu numita mafam amanda koiba loiduna moina lairiba hotel duda amu halaami. Adubu halakpagi lambi aduda moina Nainital gi kilometer ahumuk lamna leiba Bobali loto oina tunglammi. Mafam adu yorokpadadi sandiya waram oiraklammi. Numit takhigadaba pung amaromdi watlibani. Moina mafam asi ngasidi explore tawrasi haina khalami. Asi hainaraga moigi gari adu yamna chawba yotki gate amagi manakta thauraklammi. Gate adu fibam ama isa charamde. Yengu mafam khudimakta mi tabagi mami ulamde. Bobali road ki British matamda sakiba graveyard asi mamangai matamdagi mina masak khangnaba mafam amani. Hainabada mafam asida landslide ama thoki. Thawdo asida mioi chamna khairom si hirame. Thawdo asidagi mafam asi Nainital gi khwaidagi tamnaba mafam singi manungna ama oirakki. Adubu Samir amadi magi marupsing adudi wari edu thajarabusu mafam aduda explore tawningbagi namakta masa masa gi bike tagi kumtharakki. Aduga graveyard aduda kem khantaba tawduna changki. Moi marup adugi manungda Rabi di graveyard adugi maramda henna khangi. Mana graveyard adugi maramda wari tapna lirakpa horakki. Mana graveyard adugi maramda wari tapna lirakpada mamanaba ani adudi graveyard adugi maramda khangningba hengalakki. Ahambada makhoi anina mafam asigi angangakpa thawdoksing asigi maramda asengba khangdongnaba honarami. Moi yam kanna wari sanaba horakki. Thawai sa sadabida mafam adugi pochai adu tap paiba horakki. Sigraba misingi maramda wari sanaraga moi masen phagi tawnarami. Moi marup ahum adu graveyard manung aduda selfie amaga su kaplammi. Aduga mafam adugi maramda phagi kaya tawnarami. Moina tawriba mayam asina kayamu akaiba lakani haibadudi moidi kari su khangba nate. Pungkhai muk mafam aduda leiraba matung makhoi mari moigi hotel la halasi hainarakki. Moigi bike adu start tawraga hotel lomda laklammi. Matam asida moina karigumba ama fawraklami. Moina kilometer ama chapada ngairingaida Samir amadi magi marup adu masada yamna chokthaba fawrami. Makoigi masa masada yamna kanna nabasu fawrami. Tapna anaba adu hensilaki. Makoina anaba du khangna hotel lomda bike adu thongduda lakki. Adubo hotel gi ka yorokpadadi moigi kok adu ngaubana loirakki. Kok adu kanagumba amana mai asaba ama kokta namsilakpagum kanna sabasu fawrami. Makhoi ahum ingtham sanbadagi masa adu nekpa horakki. Matam asida makhoi ahum nataba atopa miyoi kharasu mafam asida laibagi sanin khara fanglakki. Makhoi ahumdagi hendoktuna graveyard adudagi kanagumba amasu yaurpagum tawrami. Matam asida Rabi na Michelda amuba mami kharana Samir amadi Nabingi masadagi thawai chingthokpagum urami. Aduga moi ani adu tapna gyan mangsilakpagum tawrami. Rabina karisu tawba nangdringai masu kok ngauba henjilakki. Aduga masu wanthakirami. Matam kharagi tungda moina mikap tholakpadadi makhoi ahum adu graveyard aduda leirami. Makhoi ahum mafam asidagi thokkinabagi damak lambi thiri. Adubo hanjin thirabasu lambi di phangba kawba leiramde. Makhoi mafam asida phajinkre. Amma bamaraksida Samirna soidana grab amada makhong thangiloi. Mana makhada yengbadadi mafam aduda Nabingi maming iduna leirami. Grab adugi nakanda grab amasu leirami. Madudana Rabigi maming irami. Mana munna yenglakpadadi nakanda Samir thaba grab amagasu leiba thengnakki. Masi ubada magi mihun adu yamna kanna chungba horakki. Tanja asida Samir gi khongda pot amana olaga thenglakki. Mana pot adu karino yenglubadadi posak adu Rabi gi kakthalaba kok oirami. Samir adu tu songkiba khangaude. Mana lauraga Nabin romda yenglakpadadi Nabin gi mit adu musilami. Samir na kaisu tawba nangdringai Nabin na magi mangak samadu metlaga mabu mathakta thangatki.
Samir nabana masa adu pring pring kawi. Matam asida Rabina mabu haudorakhi. Moi ahum haujiksu hotel gi room aduda leirammi. Aduga Samir na uriba mayam adude magi mamang oirami. Magi mang adugi maramda Nabin amadi Rabida lirubadadi moi ani na hairakpa adu taraga moi ahum adu ngaklammi. Nabin amadi Rabina Samirda mana mangliba mang adumak moi ani nasu mangi hairakhi. Makoi ahum adu kibadagi reception tamna laklammi. Reception da leiriba azedi mafam asigi singi mafam amada leiba miyoi amani. Mafam asigi boot break asigi maramda yamna khanglammi. Samir gi wari aduda mana khangle madudi makoi ahum adu graveyard adugi thawaisingbu sawale haibadu. Aduga mafam khudimakta thawaising aduna moi ahumgi matungda inarakadauri. Azedu Ninital gi wari kaya taraga saurakpa miyoi amani. Mana makoi ahumbu roomda amu pusilakki. Mana makoi ahumbu round koina phabalami. Aduga magi matung ilaga mantra ama sonama hairakhi. Mana hairammi moina karigumba ama urabasu makon ama tarabasu mantra adudi sonma lepa yade. Azena magi mamit adu isinki. Aduga thawaising aduda ngakpinaba haijarami. Aduga makoi ahum aduna magi tung ilaklammi. Matam asida makoina amuba thawai kaya makoigi akoibada paiba adu urami. Masi ubada makoi ahum adudi kiba phawrami. Adubu mantra adudi sonba leplamde. Aduga ngaihak leiraga amuba thawai mayam adu mafam adudagi mangkhirame. Azena makoida graveyard adugi thawaisingna moibu ngakpire. Aduga matungdasu inaraklaroi. Moina mantra adu sonba loibaga masada naramba koklumlamba mayam adusu kokhirame. Aduga mathang numitta moi ahumna halakpadade makoi ahumgi masada karisu thokidabagum tawrami. Makoigi anaba ayekpa mayam adu karisu tawkidabagum tawrami. Moida lengdana leihauba hairagadi moigi thokriba thawdo adune. Madugi nungda adu moigi punsida kauthopa ngamlaroi. Adubu moina matungdadi seksinsi haina hainai. Aduga graveyard amatabu khongol amata tararoisi.